Leingak na loukhatliba free movement ki Thourang Yaningdaba Phongdoktuna houkhiba ahing nongyai dagi Kuki Zo shing na khundaba mapham pumnakta Matam Kaktana Shutdown chattharagani haina Kuki Zo Council na laothokkhre. Council asina thadorakpa cherolamana hai hanjin warning tawrabaso Kuki Zo area singda maitai miyam thajin naba hotnariba asina miyam bu sawhalle amade violence oiba irang kaya thokhalle miyam na asawba phongdoktuna khongjang changsin badage security force na nongmai na kapada Kaithel manbidagi lalgun singshit sihankhre amasung miyoi anina aruba fibam da laikanare nupi yangkhai henbana sok apan nangbadagi miyam da hena asawba ohele security personnel singna chathakiba thawong adu laibak thibani Leingak na loukhatliba Thourang ase Kuki Zo community singi wafam ikai khumnadabani buffer zone singda ka henba thawong chatharakpa asina irang ase hena khudong thiba oihengani amasung maitai singna free movement torokpada pamdaba thodok sing hena thokkani haiba akanba cheksin wa sing Kuki Zo Council na thamlakle Maragasida ITLF na so Leingak na free movement ke Thourang loukhatba sibu Yaningdaba Phongdokpaga loinana Kuki Zo Council na laurakliba firib ase saugatpaga loinana Kuki Zo singna khundaba mapham pumnakta Matam Kaktana Shutdown chattharagani hairiba asida mapung fana saugatkani hairi